तोती पाइप कायबदगे बपुपुरा की मिनिस्टर क्वार्टर ममांगी लंबे इचाउ थोखरे मिनिस्टर एमएलए अमदी ब्यूरोक्रेट ऑफिसर कया की क्वार्टर लेरिबा इम्फाल मयोल के बपुपुरा की लंबी सरुक खरा ngasi ising puba toti paip mafam kaya da hobadagi achauba ichau ama thoktuna angakpo oinakre ngasi ayuk pung mapan makhairom taba matamda social welfare minister okram henry gi quarter leiriba bapupura mamange lambi adudagi hauraga makharom da chalaga piv office amade all quarter type 4 gi lambi gi saruk sing asida toti ising yurakwadagi ichau asi thokivane public health engineering department ki makhada बपुपुरा क्वार्टर सिंह मिनिस्टर एमएलए ब्यूरोक्रेट ऑफिसर सिंह तोती इसिंग पिथक्नब पुरीब पाइप सिंह अदुकी मतिक फटबदगे मफम कयादा कायरकबदगे इसिंग कापथोरक्तुना इचाउ थोखिबने कापथोरकलिबा तोती इसिंग अदुना लंबीगी सरुक पुंगथुम थुमजिनदुना गाड़ी चथोक चसिन तौबा याखिदे मिनिस्टर एमएलए अमसुंग ब्यूरोक्रेट ऑफिसर कयाना लेरिबा इम्फाल मयोलगे बपुपुरा मक्तदा तोती पाइप सिंगे इसिंग युदुना इचाउ थोकपा सिनदे इम्फाल मनुंगे अतोप मफम सिंगददे करी ओइरमगनी हाइना मियामना फोंदोकनखे उखरुलदा एक्सएम इबोबिदा नोंमै काबलखिबदु मणिपुर काइबा यारोय हाइरुबगिने के रंजेट कांग्रेसना मणिपुर गे लेंगाक शासन गे थबक तौरकपगी अरोइबा मतम हाइबदे 2016 की मतमदा उखरुलदा सरकार न पाइखटपा चाखोट थौरांगी थबक सिंग इनॉग्रेशन तौनबा हेलीकॉप्टर दा चटपा मतमदा नोंमैना काबलखिबा अदु मणिपुर काइबा यारोय हाइरुबगिनी हाइना सुगनु केंद्र की एमएलए के रंजित न फोंदोखरे वाफम असि ngasi सुगनु केंद्र के मनुंग चन्ना वांगु लाइफम अवांग सिंग्या अमदे वांगु ममांग साबलदा डेवलपमेंट कमिटी वांगु न सिंधुना हानगी बीजेपी दा यावरंबा मियोय चामगा निफुगा निपान कांग्रेस दा संगलकपदा हराउ तयामना ओकपगी थौरमगा मरी लेनना वांगांगबदा महकना फोंदोखिबने के रंजित न मखा ताखिबदे एक्स मिनिस्टर इबोबिदा नोंमैना काबलखिबा अदु येतुम मतोंदा पक्पा लमदम असिगे लैबाक मचेत अमता मांगबा यारोय मणिपुर काइबा यारोय हाइना इसंग थौना हाइरुबगिने कांग्रेस की मतमदा ओ इबोबिना चौबा थौदांग लौदुना मणिपुर काइदनबा अमदे कन्नबा होनखिबा अदु सिंगतम नुंसिनदनबा नत्ते अमत्ता ओइबा नुंसि चानना लैमिननबगिने मदुबु नोंमै काबलकपगी मरम अदु मियामदा सेंगना खंगनबा होनबगी महुत्ता सिंगतम नुंसिनदनबा होनबो ओइना उहनबा हाइबसे यामना लाले महाकना हाय ओ इबोबिना तोंगबा हेलीकॉप्टर दा लुमदुना नोंमैना काबलखिबा अदुगी पाउखुम ओइना मियोइसिंग अदुबु खुदक्ता हंदुना फाबा याय मतमदुदा सरकार की थौना फरबा कमांडो सिंह आईआरबी अमदे स्टेट पुलिस के मतिक चाबा फोर्सिंग लई मदुदा खुद हंदुना फानबा होनबदा करीसु खंगजद्रबा लांजद्रबा उखरुलगे चमजरबा इमा इबेल सिंगदा अवाबा नंगनी हाइबदगे मखोइगा मानखिदबने हौजिक बीजेपी सरकार असिदा सरकार पाइबदा याउरिबा सिंगना मतिक मयाई पाइरे हाइदुना तौनिंग तौबा यारोय लैंगाक शासन की थबक सोइरकपदगे जून 19 दगी हेना साथीबा थौदोक थोरकद्रा हाइबगे अकीबा चाउना लैरे ओ इबोबिगी मतमददे मणिपुर थुगाइबा पामलबदे मणिपुर की वांगमदा लैगदबनी हाइना इसंग थौना हाइखिबने मदुना बीजेपी की सरकार मतम असिदा मणिपुर की अपुनबा सक्तम काइदनबा लखोटपम थोपा थौदांग अदु चपचाना लौगदबनी हाइबा वाफमसु फोंदोखे लैखिद्रबा इंस्पेक्टर प्रेमचांद के इमुंगदा एक्स ग्रेसियर ओइना लुपा लाख 10 पीरगने चीफ मिनिस्टर नंबोल पुलिस स्टेशन के लिसम प्रेमचांदना लाइवक थीवा थौदोक अमदा लैखिदबा दुगिदमक्ता लैखिद्रबगी इमुंग मनुंगदा एक्स ग्रेसियर ओइना लुपा लाख 10 की सेंफम पीरगनी हाइना चीफ मिनिस्टर एन बीरेन लाउथोखरे लिसम प्रेमचांद पाछोई पार्ट 1 दगेने वाफम असे ngasi इम्फाल के सिटी कन्वेंशन दा पांगथोकिबा इमर्जेंट मणिपुर द मोस्ट इम्प्रूव्ड स्टेट इंडिया टुडे स्टेट ऑफ द स्टेट्स सर्वे 2020 की थौरमगा मरी लेनना वांगांगबदा फोंदोखिबने चीफ मिनिस्टर न फोंदोखिबदा लैखिद्रबा इंस्पेक्टर प्रेमचांद की इमुंग मनुंगी मियोइसिंगदा सरकार न चानाबा थबक अमसु पीरगने महाकना सही 3 सुबना अना लायेंग चथरखिबदा चंखिबा सेनफम सरकार न हंजिल्लगनी हाइखे सीएम न मखाताना फोंदोखिबदे लैखिद्रबा इंस्पेक्टर प्रेमचांद सीएम गैलेंटरी अवार्ड पीरगनी हाइना फोंदोखे खोंजोमदा लैबा एक्स मिनिस्टर हेमंतगे
Diamond Brick Farm da thamlamba bom ama pokhaikhre Khongjom Police Station ge manung channa Khongjom dagi Phundrai changbam gi lambi maya da leiba Diamond Brick Farm da ngarang bom ama leirambadagi Khongjom Police Station gi kangbuna laukhatlaba matungda numidang pung 9 taba matamda mafam adudagi khara chathoklaga asoi angam yaudana pokhai hankhre bom thamamliba brick farm adu tenthadagi hanagi minister Moirangthem Hemantagini brick farm asidagi phangba pawgi matung inade brick farm asige awang thangba sarukta lever singna napi sengdokpada ngarang nungthil pung 3 makhairom tabada thengnarakpani khudakta Khongjom Police ta paw piraba matungda bom expert sing laktuna bom adu laukhatlaba matungda asoi angam yaudana pokhai hankivani bom ase kanana karigidamakta thamlamlibano haiba khangba ngamdre sekon asigi mapuni hairiba M Hemantana phongdokhibada ngarangi bom thamlambagi thogdok ase tharaga mangonda bom amadi nongmai kapsinduna kihanbagi thabak chatharakhiba ase tarulak sure 1996 tasu mahakna minister oidingai matamda Khongjomda nongmaina kapsilaktuna mahaki security escort leikhidabagi thogdok thokhiba leirei masida sunatana tenthada leiba mahaki yumda bom anirak langsilaktuna pokhai hanba amadi nongmai kapsinbagi thogdok su thokre aduga konungda leiba mahaki mayumda su bom langsilambagi thogdok sing leikhre hairi mahakna hai kanagumba amatana ngasi phauba mangonda karigumba amata hairakpa leitre loinana selgi demand tawrakpasu leite maram asina asigumba mi amabu maram sunglei leitana kihan khanganbagi thabak ase matungda amuk hana tawbiganu haiki maram bazar ge BRTF mandir manakta miyoi amagi khut matek huina chelaga purakpadage miyamna angakpa poknakhre tha asigi tang anida mau police station dage south romda kilometer 35 rom chatlaga leiba maram bazar ge BRTF mandir manakta miyoi amagi khut ama huina chelaga purakpadage miyam pumnamak angakpa poknakhre chelakhiba khut adu yet thangba khujengda kakpa khut matek ama huina chelagle haiba pau tabadage maram bazar gi miyam amadi Assam Rifles ki kangbuna thengnabadage mau police ta pau pibadage mafam aduda police ki kangbu ama changchinduna yengchinkhre tungda Assam Rifles amasung maram bazar village authority gi mihut singa loinana thi humbagi thabak chathakhi adumakpu miyoi adugi likhulde phangba ngamkhide hiram asiga mari leinana mau police station da su moto case ama lakhatuna kana gumbana pau khangba leiragade manak nakpa police station da pau pibi yu haina station ge OC inspector John Raphuba charangna phongdorokle angang senanaba sahi hompurom ge nupi ama Delhi da pukhraga thiba khangdre sekmai makha lekai da leiba khundrakpam Bipin Chandra amadi mahaki nupi Kherodana makhoigi angang senanaba sahi hompurom surabi Imphal East nongsumdagi Sagol Sem Ongbe Tolika mapuroiba leikidraba Munal Kauba ama Delhi da pukhraga haukiba November 15 dagi thiba khangdana leire masigi matangda ngasi nongthil Yakairol Laisem Youth Club nongsumgi secretary Konjengbam Lamphelna paumi singa unaduna phongdokhibada Bipin Chandra amade mahaki nupi Kheroda ase doctor amade nurse oibini Tolika asiga imung manunggumna tinabana angang senanaba pukhibane matam aduda nupi adu konthong wangmalana chalhalloi yumda adumak lengdana lehengani haiba thajaba pibadage November 3 ta Delhi da pukhibadage November 15 da Tolika angang tuition loba sakhibadage thiba khangdana mangkhre haina mayumda pau pirakhi thiba yaba thikhisi miyamda khangan biganu haibadage numit 8 ni leirakhibane Hauzik phauba thiba khangdre sarkar amadi CSO singna mateng pangbiyu Chief Minister nasu state adugi mari leinaba singda pau phauna biduna mahakpu phangnaba honabiyu haiki COVID-19 vaccine sayul amagi manungda thaurang tauragani center state government na mamal khanari Prime Minister Modi Prime Minister Narendra Modi na ngasi all party meeting tauraba matung coronavirus vaccine sayul amagi manungda healthcare worker frontline worker amasung ahal oiraba miyoi singda serious oina naraba singda ahanbo oina vaccine phanghalagani hairi PM Modi ge statement ase all party meeting political party singi leader sing amasung union minister ga laibak asigi COVID-19 pandemic
mawong asi video conferencing gi khuthangda khanakhiba matung warep asi lawrakhibani chawrakna vaccine nipan leibak asigi manufacturing company singda trial gi thakta leirabane ahum amade tonganba thakta leire hairi expert singna thajana covid-19 vaccine sing ase sayol kharagi matungda puthoklagani hairi hanagi US president ahum volunteer oina miya mangda coronavirus vaccine kapkhre US ki hanagi president ahum Bill Clinton, George W. Bush amasung Barack Obama miya mangda vaccine kapkhre masana yana covid-19 vaccine kapkhibaga loinana miya mangda vaccine adu sep oi haina promote tawkhre December 18 da Jupiter amasung Saturn ahanbo oina chahi sanipan gi manungda sanana uragane masigi cosmic event ase astronomer singgi manglan amani Christmas ki mangoinana masi tholakpa ase miyamna uduna witness oiragane December 18 solar system na malemgi miyamda angakpa yamna tangna thokpa thokdok ase Christmas ki miracle oire December 16 25 makhoi 1/5 full moon gi diameter da khaidok nagani haina science alert report amana hairi planet anigi alignment ase yamna thoke masigi nagnabagi changsu khenagani haina astronomer Patrick Hartigana Rich University gi science alert ta quote tawre expert singi wakalon amada mathang chanana ugadaba ase 2080 March 15 dani hairi Cristiano Ronaldo na nupi referee oiba ahanba Champions League ta satret ka yankai suba goal chankre Juventus ke forward Cristiano Ronaldo na yumsa kaisa numitta Dynamo Kiev ke ahum sinoda maipa khiba aduda mahaki singthaningai oiraba career ge satret ka yankai suba goal chankhibaga loinana Stephanie Frappart na Champions League match ke thaupu khiba ahanba nupi referee su oikhre Messi Barcelona dagi toklaba yana leire Barcelona captain oina sanaramlaba Argentina star Lionel Messi lagliba summer dagi Barcelona thadokpa yana leire Barcelona gi president oina puramba Josep Maria Bortomeu na haukiba October da resignation pikraba matung interim president oina thaupuriba Charles Tusquets na hai Barcelona gi oina hauzik economy gi phibam yamna phatabana star player Messi bu yonthoknaba phirep laure hauzik phawbada player singi January amade July thada pigadaba pe pithokpada problem thengnare January 13 da nauna khangadawriba anauba president gi motsu yengba tare haujingmaki oinade Paris Saint-Germain da sanariba Brazil star Neymar bu team asida puraknaba thorang lokhatle lakliba June thada Messi gi contract matam loiragadabana lakliba January tha asidage mahakna pamjaba club ama contact tawba yaragani haina interim president Tusquets na Catalan Radio Leg 1 da phongdokhre masagi chahi 36 suraba Argentine star Messi na Barcelona dagi toklaba matung Manchester City da yauraba yai hairi